Iiit Manipur da state Asigi Maheiroi Shing Tamduna Ahenba Loushing Tannaba Hotnasi HAINA Iiit Manipur gi register Dr. KISHORJIT NONGMEIKAPAM na PHONGDORAKLI Wafam asi engineering gi lamda anova technologies singi saklon utkadoriba ahoba 2.0 HAINA mingthon ba Iiit Manipur gi tech fest hawdokpagi thoromda mahakna phongdokhibani Indian Institute of Information Technology Iiit Manipur na senduna ngasidagi tha asigi mapan fawba chathagadoriba tech fest asi hawdokpagi thoromda wafam asi phongdoknatuna Dr. KISHORJIT NONGMEIKAPAM na hai ngasidagi horiba ahoba HAINA mingthon ba Tech Fest asi handaki asina ani subani Festival asida engineering gi Maheiroi Shing marakta tongan ba technical competition kya ama pangthokani Festival asi technical gi haithoi singthoi bagi changdam naba khaknatana malemda ngasi honglakli ba anoba technology gi saklon singsu utkani Festival asi technical gi oina Loushing sing miyamda pak sana khanghanbata natana India gi maming leirba technical institute ama oiriba Iiit Manipur asi state asigi miyamda mapung fana khanghanabagi wakhalonda pangthokpani Hauzik fawbagi oina institute asida state asidagi Maheiroi amakhak tamli India gi oina maming leirba institute singi marakta ama oiriba Iiit Manipur asi state asida leibasi ekhoigi oinadi yamna laibak fabani Malemgi maming leiraba technical institute singdagi chang tadraba institute ama state asida leiraba fawba lamdam asigi miyamna masigi kanaba loba ngamdriba asi yamna laibak thibani institute asigi kanaba asi ngasigi hogalakliba naha singna loba mathau tai festival asigi manungda technical gi session sing pangthokpada natana tongan ba cultural program sing su pangthokani numit humni chathakadaba festival asida Miyamna saruk yaduna institute asina piriba khudong chaba sing ase khangbiyo haina su mahakna makha takhi Nauna hogalaiba angangsingdasu akhoi engineering athwa sumba IIIT ko engineering college ama lei haibase akhoi tasengna masi mayamda message ama pass toni maramdi masidaisida akhoi ne sahi khudingi 372 seats akhoi na float to matamda branch ani da float to matamda seats sing amna akhoi all india competition to laknera maram asina maram oibana kaino akhoi seats sing amna vacant ore chatle adu mathakta akhoi manipur dagi hosi fogda haide at present oina haijarage masi nupi msam kho yawe sing haragadi asima akhoi akhoi mafamsida leina engineering so yam phabi engineering college ama leina akhoi na masi gi sitching ja hangan basi akhoi da pamde adu maram oirga masi media sing nasu akhoi gi ahu basi gi matang da sina platform ama ohelaga mayam da message ama pass to honing adu akhoi na ngasi hokdok sabai wani 3-day event ni date 9 bo sa thaga da ni sta competition mayam yauri competition sing ji yengba lakpiu angang hai ba leiti ahan hai ba leiti mayam angang mayam je su lakpu bira ga di mathang samai to bo lei hai ba akhoi showcase to jega akhoi sida leiba facilities mayam जो कोई शोकेस तो जगह मैं आमूल से कोई की साथ में आमूल से ले मोये जो इंटरेक्ट तो भी आनी है तो का अखोई न क्या आमूल क्राइब या लेवल से तो भी आगे तो मैं आने मसी की नुमी हुनी सीधे जो खांग दराना ही नहीं जाए अदु का media person तो again I request like let's spread the concept like there is a institute called IIIT where which is of an institute of national importance. Manipuri da leiba institute asida pangthokadoriba tech fest asi hawdokpagi thoromda Iiit Manipur gi register su oiriba Computer Science and Engineering CSE gi HOD Dr. KISHORJIT NONGMEIKAPAM Electronics and Communication Engineering ECE gi HOD Dr. Nagesh CH amade Science ki HOD Dr. Sanjay Chaudhary na Presidium Member oina saruk yakhe numit humni chathakadoriba Tech Fest asida GDG Hackathon Circuit Debugging Astro Quiz Cyber Sleuth Robo War Tech Art Changdam Naba amadi cultural events singsu pangthokani